इमेस्टिवी मिएंग ताबीरिबसिंगबु नोमाइथेम काजलना खुरुमजरी हौजिक उन्थिलगे ओइबा पाउ पिजरी चदा चेयर फंक्शन लैबी विलेज अथॉरिटी न सिंदुना लैबी विलेज ता पांगथोक्रे थरम अदुदा डॉक्टर के बेनेडिक्ट मॉडल ऑफिसर आयुष मणिपुर डीपी तुंगदार सीडीपीओ खेंगजोय ब्लॉक प्रकाश मरिंग प्रेसिडेंट रामो केएस कोदार सोशल वर्कर सिंगना मयाय तांगबा लौकी ngasi sada chair gi thoram asi chahi khudingi oina maru oina kumgi faudi thaba matam yawrakpaga loinana Tenopal district ke manung channa leiba maring community khaktana khundaba leibi village ta kumsi sahi gi oina faudi thaba hoba yana ba faudi maru marang sing tingjang kaijang dana ba haiduna taibang sema mapuda na ki oiba jagoi isai sabaga loinana haikat lekat tambagi thoram pangthokpaga loinana ishorda thangni jabagi thoram amani hairi Maring custom gi oina cultural gi oina ekoi hodi thaba masung hau marum rang hunbat mit haina ekoi ipai pu tak tak ge asmana hodok saraga ngasi khoba ekoi lebi na asmana function ngasi pangthok jari karigumba maring group asigi manung dasu lebi asina asigumba function asi hoji khoba thadok tana ekoi pangthok jabani aduga function asi pangthok lingai da ekoi gi Maringi tribe ki oiba cultural ki firo physics makai se selaga koina function nasi pangthok pa matam da pung puding maki apam ba firon selaga pung puding maki nupi nupa pung maki apam ba firon selaga function nasi harau nungai ga nungai na pangthok jamni isor gi ming da phawasi hajaraga marumrang afaba amasung phaw loro pa matam da isor Phaba mai marong pibina ba haina koi sor gi mingda akoina function nasi pangthok jam Manipur lenga ki veterinary department ki director RK Khogeng gi mieng makhada joint director Bisnupur L Dr. L Gozena Luchingduna Nambol FC gi manung chanba Nambol Nauriam da sa san sing amadi hui hodong sing da anti-rabies foot mouth disease FMD SSNBQ amadi lumpi basin kapthokpagi tharom ama pangthokre tharom du da yumda yokpa sa san chama yankhai da marilina ba basin sing kapthokhi Thasegi haukiba tang tarani thoidagi hauduna Kiss Cultural Academy kaksing na sinduna academy asigi sanglen da chatharakhiba 15 days Kiss dance workshop losinbagi tharom ngasi academy asigi sanglen da pangthokre ngasi losinbagi tharom da Grace Cottage Cultural and Educational Development Foundation kaksingi dance guru M Bijaya Devi Youth Development Society kaksingi dance guru M Nawi Devi amadi Kaksing Dramatic Union kaksingi senior artist Y Santi Devi na president member sing oike tharom gi keynote address piraduna academy asigi secretary amadi jagoi gi oza Salam Maduri na haikibada angang oringai dagi mahak jagoi yamna pamjaraki adubu jagoi tamnaba hotnabada tamfam leitabagi oza phangdabagi awaba kaya mayoknaraki ngasi di mahak na oza singdagi tamjarakpa haijarakpa khara adu hawalakliba angang singda tambiningba khanganingba pambadagi academy asi lengkhatuna ahanba oina numit 15 ni workshop asi shinjabani mahak jagoi yam haiduna tawjaba nati makhatana jagoi tamthakigani amadi mahapu tambirakpa oza singdasu khangdaba matamdasu hangjaribani Makha chatharakpa oina academy asina jagoi ta natana theater kunung isaina chingbagi workshop ta akhang ahai oja sing tanaraga sinnaba hotnari masida angang singi parents singnasu pukning thawpiu haiki athoiba lengbirakpa singna madurina asigumba angang singtagi oina cultural academy ama lengkhatuna angang singbu jagoi gi basic ki oiba gyan khara khanganaba hotnari basi yamna thagatningai ni aikoi khudingnasu angamba mateng pangani habagi wafam phongdoknaki tharomge saruk ama oina solo amadi group dance utki Regular Sunday Eco Club activities ka loinana handak ta costume na lauba higher secondary exam 2024 da commerce stream da topper oirakhrabi kaksing thaulai kai dagi aina naurembu bok amadi management committee angan tring eco park kaksing na sinduna opagi tharom pangthokre ngasige tharonga mari lenana voice of kaksing whatsapp group ki character amadi chief admin oibata natana management committee angan tring eco park kaksing ki coordinator su oriba suji khatri mayumna
haibung pambi khudol tawraga haibung pambi aina narona tharaba tungda pak sida panjaba amunba haibung ama khudol tawki amadi boki maikaidagi selgi mateng oina lupa lising mangasu boki emins oiriba Sushil Kumar amadi martelna aina da khusinaki ngasige tharamda aina gi apokpi mabu senabirakhiba Uncle Rameshwar Adam Kaksingi members sing amadi Sunday Eco Club ki volunteers kaya su saruk yaki Eco Network Hairok na mahausagumna Hairok Wangjing River Rejuvenation Campaign gi manung channa Sunday khudingi pung ama kaithoklaga Turial sengba du ngasisu 13 suba oina Hairok Part 3 Champrathong Water Reservoir Tank mamangda network asigi thomi amadi lekai gi maira paibi tei masing yauna amol akai sengdokpagi thabok chathakre mapung oina ngasigi Turial sengba asi Hairok Part 3 Champrathong mangkhongda leiriba Water Reservoir Tank asi ising chingkhatna hotnabada mapung phana ising chingkhatpa ngamlaktaba napi singnang amot akai plastic bottle na chingba ising tank asigi akwebada paisinduna leisilakpa nongmagi sonjilakpa loina na cheliba ising asi tenjilakpa na maram oiraga ising mapung phana chenba ngamsilaktaba aduna ising chingkhatpada khudong chadaba kaya mayoknabadagi ngasi asi amot akai singbani lekai asigi mari leinaba lengak asigi mari leinaba department sing haibadi water resources PAODAM Environment and Climate Change Forest and Pollution Control Board hariba line department sing asi hauzik fawbada puchal sengna thabak tawdabagi mami chawna tari Turial duna nana thamningduna lam tur sengliba miyoi singda pukning thawatpiba yamna watli mathau taba sing phangannaba hotnade wakhalau sing piningde ekhoina lanai oina puthokcharaga Turial sengbada changba mathum puthoktuna ngasi fawbada hotnajaduna lakle leibag asi na tawgadaba thabak ekhoina oina tawri masida lengak asina mieng changbiraga Hairok Wangjung River Rejuvenation Campaign mai paknaba mateng pangbiu masina mai paklabadi Manipur gi leiriba Turial sing sengbada achoba mai pakpa ama oigane haina Eco Network Hairok ki maikaidagi phongdorakli nanba turin nama lunanba koigi pat turin mioi bana thak na ba chan na ba leiriba ising sing matai chendaba na mapung bana lunanba turin nama ohelaga akoy khudingmak environment gi hongakliba environment gi akai environment da pireba akai basing kan minaba pollution tholiba thuk minaba hariba film ji program hona kan miyam na so badakali lengak na so support to badakali department na so asing loba mioi sing ase hangat pirakanda mapung support to biraga mai pa na turin sing mangam bagi thungna du tv wa wafam samjer Gujarat ki Rajkot ki TRP Game Zone da mai hauduna chakpagi thodok amada yamdrabada miyoi 36 sikre mai chakpagi thodok adu mafamduda sathariba welding work na maram oiraga mai haurakhiba oigani hari charoba mafam ama consinduna temporary oina tinna kuplaga mathon ani kaya seksindana saba amusement park amani Rajkot ki Game Zone adu Gujarat Chief Minister Bhupendra Patel amasung Home Minister Harsh Singhavina TRP Game Zone gi oriba fibam adu kupna yengsili Loina Rajkot City ke local administration ki special investigation team gi member sing thodok adugi matangda mifam ama pangthokre state government na game zone adugi matik chaba license na chingba authority singdagi paibra haibagi thijinnaba team ama semkhre hari lekhidraba miyoi 38 adugi manungda angang mapan yauri hari matang asida nungthagi pau sanok sabalo shinjari mi eng tabiri basingbu amukanna khurumjari